Hello everyone, welcome back to my channel 7 Speed Manipur. Koi ngasi je koi gi Tata Motors ki showroom da lak ni ko. Ai Tidims motor da ko. Koi pointel da lebi ni ko. Adala kan ngasi je na video semjar ko je koi gi sida ai gi maning da uri ba gari ni ko. Tiago was. Tiago je koi gi Anouba koi gi hai tare Anouba koi gi update la e ko. Ai di mangon man interior da exterior je koi gi update la e have do hadu sum yang boy na ai video xem ra gen tông ni ko myam Yengminasi Tiago se koi gi India gi su kwai di koi gi hong ba koi gi Tata company kwai di hong ba hai tare ko ta company kwai di hong ba cheapest koi gi hatchback car hai tare ko ado masi ga se kamai to ko le have do sum Yengminasi ado video se hobdi nu loi video do kana mo nong na thena yor gana subscribe like and share channel to send you ba ado video se hobjal si ko. Okay, sida ai mang da lei ba gari sini ko Tata Tiago. Tiago si magi koi variant je koi gi XC, XM, XT adagi XZ adagi XZ plus and smaina lei ba. Aduga NRG ga na lei na mong tongan re ko. Smaina lei ado ma si price si ai ha petang hajar ke showroom sina haul sina koi gi 4.999 side hauraga goes up to koi gi 7.84 990 minus sat level ko ado sigi variant jina koi gi X ken oi dini ko XZ oi dini ko ado sigi variant jigi magi price hai tare ko on road price around koi gi ken la kani 7,95,586 minus la kani ko ado price matam gi matung ina changes sidum lai ga dini ko ado yengasi ma si koi kai da kari changes ugo fangi have do Yengminasi ko ado sini magi front grill smaina ugo fangani magi look se ko aduga hanagi magi Tata gi logo je smaina hujik Anouba koi gi illuminated la ni ko manungda aduga mai grill gi design je sino khara camera ni adu makha gi sijo even adagi sigi DRL sina koi gi XZ plus tadi keno la ko ni fog em yor ko ni ko sidi yaw tre ko DRL oi deni ko sine ko adu sine chrome treatment sa ang smaina yaw ko adu turn indicator ni sidi yaw sore adu si LED LM ni ko adu front gi look is smaina o phangani adu mamang gi je smaina sina hoi turn indicator u juk na le ni ko adu smaina u gra matung da akoi maning lom sum sat le yeng ji ko adu si design si yeng yam na akoi stylish ore ga yam yeng dum phajal le ko aduga koi gi side lom de yeng bukan na smaina o phangani magi tayar gi design ji ko si koi gi eno ne top model de mu alloy la ka ni ko sina koi gi wheel cover ni ko alloy adum ma le ye mo de aduga Bridgestone gi keno la ko the tayar se adu tayar gi session jina lai jina koi gi se tayar gi se 175 by 60R 15 inch la ko smaina hadi magi manungi spring smaina o phangani ko aduga ai makagi dimension gai jigi dimension idum hapsarage adu ground clearance dum magi wheel base 10 manina nam khana wang thawau dum yaba ken won ko gari aduna wheel base dum ken je ground clearance dum haiba wheel base matung ina yam wang ko aduga sida su koi gi tongan ba cover da lai ken or bem je adu sina turn indicator smaina la kani adu sida chrome treatment half e ko adu si white color electrically foldable jo oi ko sisa adu maning de so mu yeng ji ko maning gi design
ꯃꯅꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯁꯥꯠꯄꯤꯅꯤꯗꯅꯁꯨ ꯌꯥꯎꯖꯔꯦ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯍꯦꯜꯂꯦꯀꯣ ꯁꯤ ꯍꯥꯞꯄꯁꯤꯅ ꯑꯗꯨꯁꯤꯅ ꯁ꯭ꯇꯣꯛ ꯑꯗꯨꯝ ꯂꯩꯔꯦ ꯗꯤꯐꯣꯒꯔ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯔꯦꯌꯔ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯇꯣꯞ ꯃꯣꯗꯦꯜꯗ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯂꯨꯛꯁ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯒꯅꯤ ꯍꯥꯟꯅꯒ ꯑꯗꯨꯝ ꯂꯨꯛꯁ ꯃꯅꯤꯡꯒꯤꯁꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯂꯣꯏ ꯃꯥꯟꯅꯩꯀꯣ ꯑꯗꯣ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯁꯤ ꯌꯦꯡꯁꯤꯀꯣ ꯀꯦꯃꯦꯔꯥ ꯍꯥꯏꯗꯤ ꯁꯦꯡꯉꯤ ꯁꯦꯡꯗꯦꯗꯣ ꯁꯤ ꯏꯂꯨꯃꯤꯅꯦꯇꯦꯠ ꯇꯥꯇꯥꯒꯤ ꯏꯂꯨꯃꯤꯅꯦꯇꯦꯠ ꯑꯣꯏꯕ ꯂꯣꯒꯣꯁ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯁꯦꯟꯁꯔꯁꯤ ꯁꯨꯃꯥꯏꯅ ꯑꯅꯤ ꯎꯕ ꯐꯪꯒꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯎꯔꯅꯤ 오케이 ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯅꯤ ꯁꯤꯅ ꯄꯥꯔꯁꯦꯜ ꯐ꯭ꯔꯤ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯤ 242 ꯂꯤꯇꯔ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯝ ꯗꯤꯞꯅꯦꯁ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯣꯏꯀꯣ ꯌꯥꯝ ꯀꯟꯅ ꯑꯣꯏꯕ ꯅꯠꯇꯦ ꯁꯤꯅ ꯁ꯭ꯄꯦꯌꯔ ꯇꯥꯌꯔ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯒꯤ ꯇꯨꯜꯁ ꯀꯩꯀꯩ ꯍꯥꯞꯄꯒꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ओके सिना अखोई टूल्स किट हापमनिको सिदसु साइडसु पालिको माइले अदुगा सिदसु बॉडी हुक अखोई पोछि के केरी तौबो यानबो हुक हापिको सोमदसु बोथ साइड एनिमत यावेबो अदुगा सुमाइना ओ फंगनी केसु तोदोपा यावदे अदु सिदा ब्रेक एंडल कोच पाइबा सिंगदनबैनिको यावसि ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯅꯨꯡ ꯏꯟꯇꯤꯔꯤꯌꯔꯒꯤꯁꯤ ꯃꯥꯒꯤ ꯊꯣꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯗꯣꯔꯒꯤ ꯄꯦꯅꯦꯜꯒꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛꯅꯦ ꯒ꯭ꯔꯦꯅꯦ ꯑꯗꯒꯤ ꯁꯤꯅ ꯂꯥꯏꯠ ꯒ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯦ 3 ꯀꯂꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯣꯐꯇꯁꯀꯨꯝꯕꯗꯤ ꯑꯗꯨꯝꯕꯗꯤ ꯌꯥꯎꯗꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯦꯐꯇꯤꯒꯤ ꯁ꯭ꯇꯥꯏꯜ ꯂꯣꯛ ꯁꯦꯐꯇꯤ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗ ꯀꯩꯅꯣ ꯋꯤꯟꯗꯣꯒꯤ ꯂꯣꯛꯀꯤꯀꯣ ꯑꯗꯨ ꯕꯣꯇꯜ ꯍꯣꯜꯗꯔ ꯂꯩꯔꯦ ꯁꯤꯗꯩꯗꯀꯣ ꯑꯗꯨ ꯀꯩꯀꯩꯅꯣ ꯁꯤꯗ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨ ꯁ꯭ꯄꯤꯀꯔꯁ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯃꯥꯒꯤ ꯗꯦꯁꯕꯣꯔꯗꯁꯤꯗ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯗꯁꯤꯗ ꯗ꯭राꯏꯚꯔ ꯁꯥꯏꯗꯁꯤꯗ ꯌꯥꯎꯔꯤ ꯒ꯭ꯂꯣꯁꯤꯗꯀꯣ ꯏꯌꯔ ꯚꯦꯟꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯤꯅꯤꯀꯣ ꯌꯥꯝ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯊꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯕꯁꯦ ꯁꯤ ꯌꯥꯎꯕꯁꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯐꯦꯕ꯭ꯔꯤꯛꯀꯤ ꯁꯤꯠ ꯀቨꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯒꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯥꯈꯠꯂꯛꯀꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ओके सिसिना अखोइगी मागी अनौबा स्टीयरिंग हाइतारे स्टीयरिंग जो मखा बटन फ्लैप ओरगा 2 स्पोक ता लानिको अनौबसे अदुगा स्टिलसु इल्युमिनेटेड ओइबको सि लोगोस तोंगाना तोंखलगा 3D दे यावरोइबको अदुगा सिना अखोइगी वॉइस कमांड केगे फोन रिसीव तवा ओपो खोपा को लो यानी अदुगा सिगी कंट्रोल से अखोइगी सिदसु MID जे सि इंस्ट्रूमेंटल क्लस्टर हाइतारे सिसु अखोइ पूरा फुल्ली डिजिटल दा लाएबको मागी कैमराज है हाइफेटंग येंगजरकेको यामना मागी क्वालिटीज येंगेदो कैमराज यो यादुकी मतिक हाई स्टी कैमरा ने सि मागी याम मयेक सेंगना यावरेबको अदुगा मागी सिगी अखोइगी मनिंगी यो कैमराज यो ai si leise yamna distinct oina yam marang kaini yam phadana uba phangeko ai magi 26.3 cm gi sang da smaina la ebo ko anoba koi touch screen ne ko premium interior la pa am tar adu HD quality camera ne ko reverse parking je adu yem sigi design illuminated tata logo ausare sidachu instrumental cluster je pura fully digital ore ko adu ga sidachu koi gi keno se panel si AC ventilator si makha si chrome na treat tore du sidachu glossy da tiago an thare ko la hazard ki sile switch ko ade AC gi auto ko smaina defogger gi button chlo yaw AC gi du charging port smaina pi rebu ko ado seida koi pochai thom yawre gear lock yawre ko ado sile smaina yam thina mek seng ko ade touch response yam smooth oi ko to yam thina smooth oi dum कोई स्टीयरिंग से कोई मासे यंगे एडजस्टेबल से टिल्टेड यारे टेलीस्कोपिक ती याद्रेगा ओके अदुगा सिदा हैंड ब्रेक लेरे कप होल्डर लेरे अदुगा सिदा कई न थम सो नुंग थंबे याबा स्पेस मसा am पीरिगो हैंड ब्रेक से कप होल्डर को अदु सिदा पसे की स्पेस कर पीरिगो अदु सीट की कनो से अदम फैब्रिक से याम नुआइको अदो आइगी सिदा मनिंग स्पेस वे हैबेट उचरकेबुको सी ममांग दा चपचाना आइगी हाइट मतुंग ने चपचान थाममगेबुको सिलेको
ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯣꯇꯣꯃꯦꯇꯤꯛꯇꯤ ꯀꯩꯅꯣꯁꯦ rear view mirror IRBM ꯁꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯃꯦꯅꯨꯋꯦꯜꯂꯤ ꯑꯦꯗꯖꯁ ꯇꯧꯔꯅꯤꯀꯣ ꯑꯗꯨ ꯁꯤꯁꯨ ꯇꯤꯀꯦꯠ ꯍꯣꯜꯗꯔ ꯑꯣꯏꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯌꯥꯎꯖꯔꯦꯀꯣ ꯑꯗꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯤꯗ ꯁꯨꯝ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯅꯤꯡꯗ ꯆꯠꯂꯒ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯈꯔ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯗꯤ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯁ꯭ꯇꯦꯔꯤꯡ ꯍꯦꯟꯒꯠꯂꯦ ꯑꯗꯩ ꯃꯌꯥꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯤꯃ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯔꯦ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯦꯗꯖꯁꯇꯦꯕꯜꯅꯤꯀோ rear view mirrorꯒꯤ ORBMꯒꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯅꯤꯡꯒꯤ ꯑꯃꯨꯛ ꯑꯩ ꯆꯪꯉꯒ ꯌꯦꯡꯒꯦ ꯁꯤ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯌꯥꯝ ꯐꯖꯅ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯌꯦꯡꯕꯗ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯑꯣꯏꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯗꯣꯔꯒꯤ ꯍꯥꯏꯐꯦꯠ ꯃꯃꯥꯡꯒ ꯑꯗꯨꯝ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯣꯏ ꯃꯥꯟꯅꯔꯦꯀꯣ ꯑꯗꯨ ꯆꯥꯏꯜ ꯁꯦꯐꯇꯤꯒꯤ ꯁꯤꯗꯩꯗ ꯀꯩꯅꯣꯝꯃ ꯌꯥꯎꯔꯤꯀꯣ ꯆꯥꯏꯜ ꯁꯦꯐꯇꯤ ꯂꯣꯛ ꯑꯗꯨꯒ ꯁꯤꯗ ꯋꯥꯇꯔ ꯕꯣꯇꯜ ꯍꯣꯜꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯔꯤꯁꯦ ꯑꯗꯩ ꯌꯦꯡꯁꯤ ꯀꯥꯈꯠꯂꯒ ꯑꯩꯁꯨ ꯀꯥꯈꯠꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯝꯐꯔꯠꯇꯨ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯅꯤꯔꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯔꯨꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯪꯉꯦ ꯐꯨꯠꯈꯥꯏ ꯑꯃꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯑꯗꯨꯝ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯂꯩꯀꯣ ꯑꯗ ꯃꯤ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯐꯝꯕꯗꯤ ꯌꯥꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯁꯤꯟꯇꯛꯇꯤ ꯇꯥꯅꯤꯀꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯁꯦ ꯈꯤꯇꯪ ꯀꯨꯠꯂꯦꯕꯀꯣ ꯑꯗꯨꯅ ꯅꯤꯔꯨꯝꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯨ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯦ ꯈꯤꯇꯪ ꯍꯝ ꯑꯣꯏꯕꯗꯤ ꯂꯩꯀꯣ ꯑꯗꯣ ꯃꯌꯥꯏ ꯐꯝꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯇ ꯅꯨꯡꯉꯥꯏꯅ ꯐꯝꯕꯁꯤꯗꯒꯤꯗꯤ ꯃꯥꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯤ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯠ ꯕꯦꯜꯁꯦ ꯌꯦꯡꯉꯣ 3-point ꯁꯤꯠ ꯕꯦꯜ ꯍꯥꯞꯄꯤꯔꯦꯕꯀꯣ ꯃꯤ ꯑꯍꯨꯝꯒꯤ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯍꯦꯠ ꯔꯦꯁꯁꯦ ꯑꯦꯗꯖꯁꯇꯦꯕꯜꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯁꯤꯅ LEDꯗ ꯀꯣ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯃꯃꯥꯡꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯌꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯅꯧꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯍꯦꯠ ꯔꯨꯝꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯍꯦꯠ ꯔꯨꯝꯁꯦ ꯑꯗꯨꯝ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯣꯝꯗꯁꯨ ꯄꯥꯜꯂꯦ ꯂꯣꯏ ꯑꯍꯨꯝꯃꯛ ꯄꯥꯜꯂꯦꯀꯣ ꯁꯤꯁꯨ ꯃꯅꯤꯡꯒꯤꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯁꯥꯏꯠ ꯍꯣꯜꯗꯔꯁꯦ ꯁꯤꯠꯀꯤ ꯁꯤꯗ ꯍꯥꯞꯄꯦꯕꯀꯣ ꯁꯤꯁꯨ ꯍꯥꯞꯄꯦ ꯁꯤꯁꯨ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯐꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯝꯐꯔꯠ ꯑꯣꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦꯕꯀꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯥꯇꯥ ꯇꯤꯌꯥꯒꯣ ꯀꯣ ꯁꯤ ꯀꯂꯔ ꯃꯈꯜ ꯇꯔꯨꯛꯇ ꯂꯥꯛꯀꯅꯤꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟ ꯀꯩꯅꯣꯅꯦ 1.2ꯗ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯔꯦꯕꯣꯇ꯭ꯔꯣꯟ ꯏꯟꯖꯤꯟꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯤꯅ ꯃꯦꯅꯨꯋꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯗꯨꯒ ꯑꯣꯇꯣꯃꯦꯇꯤꯛꯇꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯄꯁꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯄꯔꯒꯅ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯑꯗꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀꯨꯞꯄ ꯃꯔꯣꯟ ꯇꯥꯟꯅꯅꯤꯡꯉꯒꯁꯨ ꯑꯩ ꯌꯥꯎꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯅꯧꯕ ꯇꯥꯇꯥꯒꯤ ꯑꯅꯧꯕ ꯂꯥꯛꯀꯗꯧꯕ ꯌꯥꯝ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯇꯥ ꯑꯜꯇ꯭ꯔꯣꯁꯨ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯒ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ EV ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯥꯇꯥ ꯀꯩꯅꯣꯗ ꯍꯦꯔꯤꯌꯔꯗꯀꯣ ꯂꯥꯛꯀꯗꯧꯔꯦ ꯁꯤꯅ ꯁ꯭ꯇꯤꯜ ꯗꯥꯔꯛ ꯍꯥꯏꯕꯗꯨꯅꯤꯀꯣ ꯇꯥꯇꯥ ꯁ꯭ꯇꯤꯜ ꯑꯅꯧꯕ ꯀꯂꯔꯅꯤꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯃꯁꯀꯨꯂꯔ ꯑꯣꯏꯕ ꯒꯥꯔꯤ ꯑꯗꯨꯝ ꯃꯥꯜꯂꯦꯀꯣ ꯀꯂꯔꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯜꯇ꯭ꯔꯣꯁꯨ ꯂꯥꯛꯀꯗꯧꯔꯦ ꯃꯌꯥꯝ ꯑꯗꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯄꯒ ꯒꯥꯔꯤꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯟ ꯁꯤꯒꯤ ꯇꯥꯇꯥꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯤꯡꯉꯒꯗꯤ ꯑꯩ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯕꯅꯤꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤꯀꯣ